Hayengdagi hawgudor kunmari suba Imphal Book Fair da State Central Library amasu atopa department sina pullaga lupa lakh 15 ilan lesson gadawri. Film from Manipuri amasung atai lup sing da selgi demand tawrki badu lakh iba December gi tang kun fabagi manung da handok piyo haina appeal tawrni. Amasung Neroka FC na klasa kaino ba panjal mari sinoda mai ke bapiram duna yakai mapan suba system ke quarter final sangkrai mayam khurumjari adom ne miribas impact news ni ai takhalamam siam kanaina hauji fawbagi maru ba paw pizari hayengdagi hawgadori ba kunmari suba Imphal Book Fair dagi lamdam asigi lairik paning mamiyo singi damakta State Central Library amasung atopa department ga pullaga lupa lakh 15 gi lairik lesson gadori hayengdagi thangmaiban gi thaw ground da hawgadori ba book fair asi State Central Library Manipur amasung Raja Ramon Roy Library Foundation Kolkata ga khusam naraga pangthokadabani book fair asi hayengdagi hawraga tha asigi tang kunmari fawba numit tarani supna sathagani Fair asida mapalamdagi amasung Manipurdagi puna stall yangkai henmana saru yagani. Fair asigi damakta stall sing siam saba loibagalunena hangdiba stall sing da lairik sing thamba haukre. Apikpa angang sing na pagadaba lairik tagi hauraga higher studies amasung miyam na pamnagadaba makhal makha kayagi lairik sing phangangadawri. Fair asida akhanaba lairik kharagidi chada tara discount amasung atopa lairik sing na sada tara manga discount pigadawri. Lairik label lakpa miyos singi damakta Fair mafamda lairiba parking da gari thambada sel amata lauroi hairi. Akoi distributor ni aduna akoi na 15% pegadi akoi dadi mangadore. Ahai na adumbada moina langda bakara yaure. Adum hojiki Manipur da laibi cha lai chang musi adum ai wakanda di henkaleng khali. Adu khara hena henkaleng bai wani. Hoji 2015 ni adu 16 gi lai phoba kamte jangi phonge. Asi mayam ji laibiu khoi laibi thambiu na hai aduma haiba mayam ji khoi laina no khone jage adu chatra singna khoi da session oi haiba lai sing laibiu kholu haina khoi da session prepare pa list prepare pa anduma mayam da apin tawje Film from Manipur amasung masiga sadminari ba gil amasung association singda lalolof ahumna selgi demand tawrki badu lakliba December gi tang kun fawagi manungda handokle haina Prinamasung electronic media natraga Film Forum Manipur ga official singda haibiraknaba warif laukre. Film Forum Manipur gi lamjing makhada ngasi Manipur da film tawriba miyoi singi oiba miyam gi mifama mapang toktana warif asi laukibani. December kun mathoidagi di Manipur miyam gi marum thuplaga leptuna lakliba film gi sentha khudimak hanagona makhat sathawa hainasu amatuina yanakre. Kaisampat Lairemi Community Hall the Pangthokiba Miyangi Mifamaduda Film Forum Manipur gi Siamen Yauna Executive Members Sing Forum Asigi Makhada Lairiba Tongan Baluf Taramari gi Mute Sing Manipuri Cinema bu Saugatpa Lup Sing Sangstan gi Mute Sing na Saruyaki Mifamadu gi Sargam Oina Tin Kiba Miyamna Manipuri Cinema na Tiangdari Kodong Sada Kayagi Matangda Wangang ki Loinana Aina Tinkrabaluf Sangstan Kayana Selgi Oiba Demand Tauriba Si Lamdamasi gi Cinema Si Hena Mang Thanabagi Masak Wagani Haina Fongdonaki Jamato Bigano Matung Soto Bigano Ahobasan Susana Amuna Aba ID physically morally when sort of the Manipur film sakhoda base support to you tasengna film ji tawraga Manipur film da mapan gi stage singa sangdam na roga makoi da phangiba makoi da earn toriba adugumba akoi gi producer mana natraga actor na phangiba film do adugi status ti akoi Manipur da lariba Manipur film gi damukta chen chongjari bai khoi myam na madugi status tu yodri na khanje pikhaba industry macha sidai da sujari ba nomjari ba camera kapaga chenda lambi khaldang ओरगा हिंजरी बा सिनेमा कापी बा ग्रुप असिदै दा अखोय यामना चारबा साइथेंग अमा मायोक नजरे अखोय मसल अमतने खलागा समाज असिगी सेवा तोंमिना बने खलागा मसिगी खोंजंग असि याम थुना हंदोक हनिंगे हाइजनिंग मीना यंग मतम ददी YouTube के लोइन थागल याम चाउन उबा हाइतारे याम पिकपा इंडस्ट्री नेबा डिमांड अमा पैसागी लाकपा हाइबसि कै हाइदुनो खंगदबा अमा अखोय दे फावे Gaikangam BJP bo anti-secularism party ni haina SARS tawriba ase yumpham yaudaba wafam ni haina BJP Manipur Pradesh ki General Secretary M Asni Kumar phongdukre Leivasi ki ning tamba hijack tawkiba Congress party na sason tawba matamda masing khwaida ki yamna kanglup ki oibi irang thoki haina State Secretary asina maral sirakli
masini taipat suthekta laiba BJP Manipur Pradesh ki party office ta paumi sing unabada M Asni Kumar na haiki bada mathang sahi ki January 13 de pangthok kadoriba municipality amasung naga panchayat mikhal ga mari lenena MPCC ki president ga khangamna BJP bu communal oiba party ni haiki ba simak dait yaudaba leader ni haiba mayek sengna takle BJP ने इंडियन कॉन्स्टिट्यूशन की मदुंग दलाइना लाइना कांगलोप धर्म खुदिंगमक सब मानब मियंगदा मिपुंग खुदिंगमकी याइफनब तौरकली नाकलमरोम दे BJP ने लाकदोरिब म्युनिसिपालिटी अमसुंग नगर पंचायत मिखल ग मरी लेनेना मिहुत थादोप लोइख्रे लोइनेना मियोइ 15 साबा कमिटी सेमदना मिखल असि कुपना यंगसिनगनी Support BJP Set Manipur Haiba slogan the party asina thiengnagadoriba mikhalasi lisngani tara taret ki general election gi oinasu yamna maru oiri haina Asni Kumar na makhata na phongdoki Haningai leitana mai thiba nangkraba adugumba prajana parata mikhraba party ni Congress party ki deputy chief minister na media da pangang nangangi base tasengna haragadi Congress party si gi lead torba Congress president obisi ga khangam ikai ba khangdaba adu pangang nangangba adum mishak amani daite yaudab leader man have haman ba thoklaroi by election and my thiba se disparate or kana mark se tasengna haragadi ek nomen oidaba mi ngang ba pangang nangangi BJP ne thajaba religion di holy constitution ni aduna bhar ki constitution se gi makha da BJP na koi leba singak pada koi thajai aduna constitution gi wang ba da BJP na kaidong da khak lepoi lamlongai khulgamari lenena sakhiba tang tara the impact news da yaukiba paw do yimpham yaudabani haina lamlongai sabal laikai gi miam sengdorakli miam singadana phongdorakpada khulasi ba makhoina tongan tajabanati lamlongai khunjauna makhoibo toti sing pusinba gi thodok amaga mari lenena yumna kunithoi asi inthokpani haina phongdokli loinena lamlongai sabal laikai gi praja singna makhoina phangpham thopa khulgil law amasung singlup ki polamna singba atai kaya pinana ba haijabani masida yadabadagi ain gi mateng lobani haina phongdorakli oidaba yumpham yaudaba poni moina hairidu moina haigibaduga moina ngarang han phongibadugadi yam thina kenai moina inthoktraga koi toke haiba wahi sidi aikoina haigiba leite December gi tang 10 da smai tokdana aigi jumda laaga lekai gi ahal ki mayam oiba nupa na hana tawba akhoi gi mayangi case ama lejai akhoi gi nupa gaina tawjaba thabak ni adu nupi akhoi di chumna yum sida lejabani mayangi ahal amana tawkiba thabak tu bu angonda namfu da soi tawraga case to withdraw tawoidana angonda namdana haibibado ai isa oina nupi ama oina ai yam nungai jade Cultural University lingbada mapungana pre Hindu oiba Cultural University ohenbi haina South East Asia Cultural Organization sikuna thadorpa seroram khangalakli Thasi ki tarani thoi da Tengnopal Police Station manung sana laiba kaksing ithai maru dam dagi sina phangkiba mioi adu masakhang ngamle mioi adu di langathel mayale kai Thawal district dagi sagol sem neltom Elias wa sahi kunithoi apoba sagol sem saubani mioi asiga sibak sang hauju jenim smoke da lady kaksing da laiba kuntare suba Assam Rifles Post ki army Territorial Army da laiba hairok tagi gopen kauba mioi amaga selga mari lenena unarugani haiduna yumdagi December 13 da thokibani hairi mahagi pomina ba masigi masanupa ratanna uhobada numit aduda neltom tata magic tongduna laklambadagi khongjom bazar da kumthau khi haina phongdokli Maji ayuk pung 8 makhai adwaida kanagumba na phone toraga thokibani tang 13 na phone toriji ima da hangbakanda imana hai dago penji manakta chaluge aigi paisa khara laigibani adu ma pige haina ma mantorgo chatkibani adu numitu dagi ngasi bo halaktawni Saisigi State Library Week ki saruk ama oina pangthokadaba debate symposium amasung drawing ki competition sing adu Manipur University Youth Festival ga phangsinaba amasung tongan ba college ki mahiruilup sing na haijarakpadagi matung ina State Library Week celebration sing ni taramanga lakliba January ki tang 19 dagi kunwari fawbada oina yaithok le haina Educational Guide Center singzamaina serulamada phongdorkli Umang lai haraubada tangkhol nurabigi thauram haiba hiramasida nomagaba seminar ama pangthokre seminar adu umang lai kan apunba luf ukalna sinduna palace compound laiba lamyanba sangne le pangthokibani maibi civil society organization gi mihut sing amasung ahal laman kayana saru yaki thauram madra saru yaki ba wangang loi singna isagi inat ki nataba atopagi kumai fiong singda hena thawai yauksin bana lamdam asi maninglomda hantharakli Aikoi oizaba lai haraubada irang falangi oiba mawongda satharliba asi ngallingaida sumthok audrabadi laigi thauramasi ona taina baromda oina satkhraga ni haiba wafam sing phongdunaki
lai harawagi lai roi nimisida tangkhul sawa nurabi saba singina akoi gi lai gi param da yaudaba thorom ke hapchalakpa aduguma thorom dubu ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯁꯨꯝ ꯐꯣꯀꯁ ꯍꯥꯏꯗꯤ ꯁꯨꯝ ꯄꯤꯈ꯭ꯔꯒꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯃꯃꯩꯗ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯆꯠꯅꯔꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KSA ꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯀꯨꯜ ꯈꯔꯗ ꯆꯪꯂꯝꯕꯒꯤ ꯄꯥꯎ KSA ꯗ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ KSA ꯅ ꯄꯥꯎꯖꯦꯜꯂꯛꯂꯤ Manipuri Students Federation MSF na sponsor tauduna puthokpa sumang lila city police ki preso lamboi khongnang khong ground laiba United Friends Library da utkre MSF na satharakpa education campaign gi sargam oina puthokpa city police asi Time Star Artist Union gi sahi asi ahan khudol nei sumang lila asi Ranjit Ningthauja na lamjing lamtak pani amadi lila asi namit kuni supna Manipur ke tongan tongarba mafamda utuna miyam gi mitmai ohen gadori Sumang Lilado Haudopaki Thoram Inspector General of Police Sorokhaiba Manglem Zhao Singh IPS MSF ki President Case Sirajuddin MNKL ki Lifetime President Case Gunasandra Yauna Loop Sangsana Madi Mera Paibi Association ki Mit Singna Saruyaki Impal West District Police Commando na Oinam Somong area do Operation Satabada Saifullah Islam Koba ISI ga ama chechang kaya ga kona na fari hain hauki batang tara humdogi media da hablaki badu yumpham yaudaba ni haina Maira Paibi Development Association na thadorapa sirlamada sengdorakli Manipur Avan Development Agency muda amasung Impact News na sinjaba catch them later hairiba photo competition asi hayengdagi hauragani Municipal areas sengda kanagumba na mafam sadana amonakai hundok sinba natragana amonakai tau sinba thengna birabadi photo copy aduga first prize oina lupalising kuntragi laptop natragana second prize oina lupalising kun iPad natraga third prize oina lupalising taragi smartphone natragana mioi tara da pigadaba lupalising amumgi consolation pricing phangbiu adongi photo sing adu hayeng December tara mangadagi January tara manga fawada aikhogi WhatsApp number 7085680154 da thajin birapa yagani Photo thajin birapa matamda adongi ming laifam photo adu karama matamda amadi karama mafamda kapkhibano haibagi information sing adu mayik sengna ibirakadabani Thasiki tang tarani thoida reams ki staff chamaga tara taruk longnabagi pangthokhiba written test exam adu question leak oiki haina claim tawrakli ngasi kaisampat ki mafam amada pawmi sing unabada parikya adu da candidate oikibi thiam Sunita Devina wafamasi phongdokibani Unabadu da Sunita na makha taraduna pangthokhiba exam adada question sama yankai hangki pangthokhiba exam adugi oina phongba question answer gi suggestion paper da question sama kundi chap manana yauba thengnari haiki asigumba thawong asi yaning di haraduna pangthokhiba parikya adu reams ki authority na amuk hangadabani hainasu Sunita na makha tana phongdokhi 48 hours exam result out matung toro matung da ngasi samai tawdana mi khadi khoi samai na chi ma samai tawdana phangi Zeroscope is out of 250 questions the 100% the questions adada yawram me mayang gi mot ki matungi na pekha se ongtang di ri ongtang di tohani kaigino si aseng moina pangthokani haige banina pekha se aseng modu thira matung da moina interview tawge so eni tawge ta so aseng modu khoi khangba pami Ningsingba yabadi aran upai sijanaba thingnanaba Haiduna December tarani thoida pangthokiba written exam adugi question paper gi set sing adu pawmi sing mamangda lottery tawduna set ama khallaga sil kairaba matungda exam center singda monitoring cell officer amamamga loinana thagibani amadi exam aduda hangadabu wahang fawba health ministry gi miyeng makhada section na semdana question set ani thokna tharaki haina reams ga official singna phongdokibasu laikhrabani Haukiba December tarani thoi nupi lal numit ka mari lenana Indian Red Cross Society Manipur State branch na kondong laiden bi harau from Moreda bomb blast amadi accident singbada soklaba mi singda karamna far set piga de haibagi mock drill ama pangthokre haina sirlomada khangalakli Imphal gi mapal kangje bunda sathariba yakai mapan suba sar sursan singh KCSI CVE Memorial Football Tournament ki ngasi sanakiba aroiba pre-quarter final match ta Neroka FC na class sa kainoba panjal mari sinoda maitiba pikre Match asigi minute kuni thoi satpada
Emeka Christiana amadi minute kuntra satpada Jeremiah Elekwachina Panjal Amam Sanduna Ahan Bahaf Loiba Pawada Neroka FC na Panjal Anisinoda Mangjil Thaki. Loin in the match asig ani suba half ki minute Hompumari amasung Marifunito suba minita Neroka FC ki striker Ronald na Panjal Ani Sansinduna Klasa Kainoba Panjal Marisino da Maiti Piki Bani. Ngasigi match atu da Neroka FC ki Emeka Christian na fall tawbagi damakta referee na yellow card book tawki. Tournament asigi ahanba quarter final match da hayeng nungtil pung mamakhay taba matamda tara suba Manipur State League champion oikiba Anoba Imagi Mangal M Khabamga Selongi Assam Regimental Center ga lamba taunaragani. Arambai Football Manipur Sindana YWC Malomgi Football Ground Football Development Mission ama sathaba haukre. Sahi taramadi taramangagi manung da laiba nupamasa singbu masana asida hena faba sanaroi ama ohena bagi pandamda Manipur ge tongan tongan mafam singda satna coaching program asi pangthokpa haukibani. AFC B license amasung AFC goal keeping level number 1 and Puthiba AFC C license M Bimol Sandra AFC C license amasung FIFA Youth MA coach L Deva Sandra amasung AFC C license M Deven hariba miyoy sing asina pikliba angang samaromda takpi tambibagi thaudang lauri. Football sanabada natana akhoi angang singi thaksi khasi amade ajik nisha chadana kedodana angang mayam mang na khotan laiba mayam si akhoi sidagi kitang kanba ngamnawa na akhoina angang gi suti lairingai matam paikha loina pasidagi hawdok saraga sahi ama mapung phana akhoi chatnaba Manipur ge akhoi ge wakhal manaba processing punjalaga akhoi masi pak sanna hawdoknaba na pandam thamjari akhoi. Taruk Suba State Under 16 Boys amasung Girls State Level Hockey Tournament BDHA Bisnupurna Seyo Singjamai Panjani Pansino da Maiti Pikre. Ngasi Kuman Lampak Hockey Stadium the Sanaki Benupamasa Oiba Lake Met Singda Yamnet Sauna Mai Pakraba VDHA Bisnupur gi Sanaroi Aits Manina Phil Golda Panjal Taruk M Susantana So Phil Golda Panjal Ama Aduga PH Savana Penalty Corner the Panjal Amaka Sanduna Puna Panjan Nepal Sanmangam Kibani. Anisuba Likta IHU Larimam Laikai Gi Sandaroi TS Kishanna Panjal Ani Amasung W Robinson Amasung W Niras Kumar Panjal Amam Sansinduna Maira Basi Kumba Panjal Mari Amada Maiti Pikre Haying Tonamina Sigi Makha Tabalik Match Ahum Sanagani. State level rural sports competition ke sorgam oiriba volleyball gi final match hayeng sanargani ngasi sana ke banupi macha singi oiba match sing da Imphal East na ukrulbo set ani amada Imphal West na Sandelbu set ani sinoda Senapati na Thawbalbu set ani sinoda maiti papi bangam khre hayeng masana asigi semi final amasung final match sing sanagani Kumalampak Sports Complex the Department of Youth Affairs and Sports Manipur Sinduna Rajiv Gandhi Khel Avian scheme gi makha da pangthok liba competition asida athletics taekwondo volleyball football judo weightlifting, archery, handball, boxing, amasung basketball, hari masana singa sida puna sandaroi lisinga maga chama yang khai tarukna saruk yari. Singa matak yang Learners Club ki Golden Jubilee thauram ga mari lena ngasidagi manga Subastat Open Tennis Tournament pangtho bahukre. Tournament asigi ngasi sana ke ba base of 16 men's open da A Romeo na Rahul Pamaibu point Nipan Taruk amasung Zimina Kelenbu point Nipan Marida Akiena Pritambo point Nipan Amada aduga Derek na Sanatombabu point Nipan Amada Mighty Pibangam Kre. Association of Tennis Lovers na Sinduna CYLC Singamataki Deko Taftanga Sidagi Pangtokpa Hokiba Tournament asida Sandori Nipunipa na Saru Yari Haying Tournament asigi Makhataba Metsing Sanagani. State level rural sports competition ki sorgama oriba boxing masana ngasidagi pangthopa haukre ngasi sana ke ba KG Nipu Taruk boys ki Kanglupta Sursampur gi TS Nongdamba Imphal East ki M Daniel amasung Bisnupur gi L Ronaldo mai pakre KG Nipu Nipan boys tana
Imphal East ki O Michael Thawalgi LED Cinema sung Bishnupurgi Tes Nanau Matangi round sangma ngamkre 52 kg boys da Susampurgi El Santi Kumar masung Bishnupurgi experience anina magi lamba sing mamai tiba pi ngamkre Kumalang Park Sports Complex the Department UDF and Sports Manipur Sinduna Rajiv Gandhi Khel Avian Scheme gi makada pangtole ba competition asigi masana tarada puna sandaroi listing am hemana saru yari Amara competition asigi sargam oriba basketball gi final tamelong amadi Imphal East ki nupi masa singna lamba taunargani ngasi sana ke nupi masa singi ahanba semi final da tamelong na Bishnupur ba point nipan tarukta maiti ba pikre anisaba semi final da Imphal East na Susampur ba point kun mapan mari da maiti ba pikre final match hayang sanargani Tarawam Dusaba Manipur Veteran Cricket Tournament ki league match amadas Siam Khagen Palina Cyclone Thangmai ban wicket Marida Maitipa Pikre ngasi lang thabal pub ground sana ki tournament asigi Nipan saba lekta Siam Khagen Palina tos ngamduna fielding hana sana ba warif lauki abibu over kuntra sana ga match asida Cyclone Thangmai banna abibu over yaudana over kunmanga ga ball ani da wicket tara makturaga run sam kunma thoilo gam kibani masigi pakumda ani suba batting sana ke bacham khagem palin over kuntaret ka ball manga da wicket taruk turaga run sam kuni tholo duna match asida wicket marida mai pa kibani ngasigi match asida sam khagem pali all round the case ratan laikhidraba sapam mani singha gi ming da katpa man of the match ki mana funky Manipur Veteran Cricket Association Sinduna Sataraki tournament asida team tarana saru yari hayang sanaga da mapan suba lekta Imphal West Veteran Cricket Club amasung Crow Khamnam Kaithel anina lamba taunargani Hauji arobada maruba pamana pizari hayang dagi habudarbi Imphal Book Fair da State Central Library amasung atoba department sina pulla lupa lak tara mangarong ilari placing da dawi Film from Manipur Madate Association sing the cell demand Torki Badula, Libadi Seba Getang Kun Pabagi Manung the Handok Yohana Apple Torki. Amasung Neroka FC na klasa Kaino Pandal Marisno the Mighty Piramduna, Yankai Mapan Subsystem make a quarter final Sangunam.